Takil the Labour Side Turf Ground the Humanity Service through Football the Yum Famoiduna FC ranked the ISL players of Manipur ga Nongmagi oiba football friendly match ma sanakhre Ningsing bayaba mana anirak shuba Manipur Premier League ta FC ranked champion oiduna third I League ta Manipur gi oina saruk yaduna sanaruga da ba team amani luinana team asiga ngase friendly match oina sanariba ISL players of Manipur gi team da saruk yariba sanaroi sing ayambana Manipur gi tongan mafam sing dagi India ki tongan mafam sing da leiriba football gi lamda sakhanglaba club singi saruk yariba haitoi sing thoiraba saknairaba sanaroi kya match aduda saruk yari football friendly match aduga mari lenena FC rank dai gi president Dr. Gagmai Angamna phongdorapada ngasi pangthokliba football match asi maruina hauzik Jennings Hospital da cancer lainana naduna leiriba mioi singda football match asi tagi fanglakpa stand from aduna angamba mateng kharadang oirabasu pangba ngamnaba honabani masidana tana FC rank dai football club asi handak pangthokadoriba second I league ta saruk Rugadaba team amani team asina I League sanaba chatnaba honabada seltum gi award pakaya amasu mayok nariba sida lamdamase leiriba football bu pamjaba mi singnasu angamba mateng pangbiu haina phongdoki duga hoy khoi football club rengdai si second Premier League Manipur gi champion oiba maramna akhoi bu second division I League kidamakta amfana nominate tobire khoi bu na khoi athuba matamda fixture pirak pataragadi akhoi schedule pira ade akhoi haurani koi yam kanna practice tawri hoji